UPSC exam Famgadaba Maheiroisingda Nongmada Lupa Lising Pinaba Supreme Court na Manipur government Khanghankhre Pawasi Pandam Pauksi dagi Lokotsaverning Manipur da mamang sahigi me dagi thoglagliba irang asigi chaitheng phangba Chingi district singda leidiba UPSC na lawduna pangthokpa exam saruk yagadaba Maheiroisingda Makhoina Manipur gi wangmada leiba exam center fawba chatpada changadaba darkar oiba senfam state laingang na puthoknaba Supreme Court na Khanghankhre UPSC na lawbay exam gi Imphal da center taba Maheiroi khaktada traveling amade reimbursement facility Pinaba Delhi High Court na chahi asigi March 19 da wayel ama pikhe wayel adubu singna duna Supreme Court ta tharakpa special leave petition amaga mari lainana Manipur gi mapanda center taba chingi Maheiroi khudingmakta Manipur laingang na makhoi gi laifam chafam gi amade chathok chasingi Nongmada Lupa Lising Pinaba Khanghankhre March 19 da Delhi High Court na takiba wayel adu singna duna tharakpa special leave petition aduna Imphal da taba center da chatnaba Nongmada Lupa Lising amagi senfam pigada ni hairiba dusu singna raduna hairiba Lupa Lising ama asina nongmagi chatpagi paisa konaroi haire Supreme Court na Manipur laingakta pikiba direction aduda Senapati district ki manung da leiba Manipur da thogliba irang asigi chaitheng phangba mafam da leiba Maheiroisingna yumthang naba state Nagaland gi Dimapur da leiba center fawba Chatnaba Manipur laingang na Maheiroising asigidamag bus service thaurang tawnaba su khangalle Supreme Court ki Chief Justice D.Y. Chandrasur Justice J.B. Paridiwala amasung Justice Manoj Misra ki bench na takiba order aduda UPSC exam da saruk yagadaba Manipur gi chingi district singda leiba candidate singna makoi gi exam center fawba chatnaba made nongmagi fooding lodging gi yenglaga Manipur laingang na nongmada candidate amada Lupa Lising Pinaba su khangalle amadi hairiba wafam asi irang asina sogalaba Manipur gi chingi district khudingmakta leiba Maheiroising konsingane laingang na Imphal gi center khaktada lakpagi khudong chaba pibagi mahut Manipur gi mapan state singda center tariba Maheiroi khudingmakta senfam asi pigadabani haibaga loinana order aduna Maheiroising na contact tauba yanaba nodal officer singi detail amadi ID khanganaba wafam su palle panba yabade Delhi High Court ta tharakpa public interest litigation PIL amaga mari lainana Manipur government ki maikidagi Manipur da object thogliba irang asina maram oidaga Churasanpur amasung Kangpokpi hairiba district ani asida center piba ngamde Delhi Court na PIL aduga mari lainana Imphal da center taba chingi district singda leiba candidate singna Imphal gi center da chatpa khudong chadraga su yumthang naba state singi capital sing Aizawl Kohima Shillong Dispur Jorhat natraga Kolkata amasung Delhi da center oibagi ayaba su pikhibane Delhi High Court ki acting justice Manmohan amasung justice Manmit Pitram Singha Arora ani gi bench amana March 19 da pikhiba wayel aduda UPSC exam Famgadaba Manipur gi chingi district singi candidate singda numit humni gi Nongmada Lupa Lising amamam laifam center da chatpagi chabagi Manipur government na Pinaba Khanghankhre